ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯒꯤ ꯅꯨꯡꯊꯤꯜꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯕꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯝꯄꯠ ꯅꯥꯒꯥ ꯈꯨꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ngara nungthil pung 5 taramdaida khusu khulai matik chana paiba militant sengna kangpokpi district ki kegeljang sub division gi manung chana leiba thenkonjang kuki khulda attack tawduna yumai tharamlei sahi nipangi nupi masa ama yauna nupi ani nomaina panbadagi rimsta pukhalaktuna laikana khra hairi ngarang Susampurda Vaiphei Nupa ama kuki singna Makok Thugaibadagi Susampurda amuk hana Erang Thokhre hairi naga ani kuki dagi kalhaure Kukina naga ani faziluba ado naga volunteer sena kalhaure hairi thaudo ase ngarang sejang khunda thokibane none PSC da yawba naga ani ado imphal tamna lakpada kuki sena lambida thatuna phajan khibane adubu mioi animak asoi angam yawdana naga volunteer sena kalhaure hairi arambai tengoli Korounganba Yaona mi mapalgi CBI na supplementary charge set pikat khre ing 2023 ge May ahum dagi horakiba Erang asiga mari lainana Fangai da leiva MPTC amasung tare suba IRB ge am court ge nongmai lakhi bathodo aduge matang da CBI na lokalakpa case amaga mari lainana arambai tengoli lusingba Korounganba khuman Yaona mi mapal ge mathakta supplementary charge set pikat khre thodo asiga mari lainana CBI na satarakpa investigation gi saru ama oina moirang tem anan seng athokpam kazet LS kesorjit lokakpa Michael Mangsa LS Tolamu Kontauzam Romozet Maitei LS Lukoi amasung Kaisam Johnson gi matakta CBI na Special Judge CBI Guwahati Assam da ing 2024 gi January 12 da charge set pikat ki case asigi investigating agency oriba Special Judge CBI Guwahati da pikat ki report na hai thodo aduga mari lenana ing 2023 gi May mari da Imphal East District ki Angang Police Station na IVC gi tongan ton ba section sing amasung 25 arms a ki makada FIR amal lakhot matung Manipur government na thokpa notification amagi matung inna case adu CBI disinaraki CBI na thodo aduga mari lainana FIR ama re-register tawduna investigation setaba horakibane hangang FS na lakhotpa FIR adugi matung inna numit adugi nungthil pung ama minute 35 tabada masing yalabana ha singna pangai de leiva MPTC gi main gate duty tawriba sentry sing adu overpower tawduna campus manung da leiva MPTC gi arm court ani amasung tare suba IRB ge arm court ani puna arm court mari gi thong phakaiduna yamlaba nongmai amasung maruna singba lot tawkhe hairi case asiga mari lainana satharakpa investigation da moirangtem anand singh athokpam kazet LS kesorjet lokrakpa Michael Mangsa LS Tolamu Kontauzam Romorjet Maitei LS Lukoi amasung Kaisam Johnson CBI na tongan ba thodok singna pharba matung makogi mathakta charge tanglaki investigating agency asina makata na satharakpa investigation gi saru ama oina kulai lakpa aduda yawba laloluk amagi kedarni haiba thoksom janesor amasung Anand Sharma kauba mi ani amasung aramai tengol gi member Assam Kanan Singh kauba amasu senai haiba khangki hairi NIA na transnational conspiracy ga mari ledana lokotpa case amada thoksom janesor LS Yamzai Laimayum Anand Sharma LS Ingba amasung Ibomsa Maitei LS Landaba kauba mi ahum phare haina ayiba serol ama CBI da tharaki CBI na Sub Judicial Magistrate Kamaro Metro Guwahati da Thoksom Janesor LS Yamzai amasung Laimayum Anand Sharma bu phanaba prayer tawruba matung case asiga mari lainana phaki ani suba IRB dagi khulai lakpaga mari lainana CBI na lakulakpa case amaga sumari lainana makoi anigi mathakta charge thangat khrabani masiga loinana MPTC yauna tongan mafam singdagi khulai lakpagi thodokta senabani haiba hana Manipur Police da constable oramba arabai tengol gi member Assam Kanan kauba amasu phaki hairi pharbami ahum asigi mathakta IPC gi tongan section single loinana UAPA 1967 hapsenanaba CJM Kamaro Metro da Vision Kiba application ama Korna ayaba pirakpadagi case ase Special Judge CBI cases Guwahati Assam da transfer tawraki CBI na makata na satharakpa investigation da farabasing asiga Korounganba khuman LS Ngangbam Tyson Khwairakpam Robin Singh LS Robin Mangang Mangsatabam Vikas Maitei LS Vikas Sanauzam James LS James Maitei Sawam Langaiba LS Langaiva Oinam Samananda Singh amasung Wahangbam Sushil Kumar Singh LS Commando kauba mi singa tatana ipau phonaki
MPTC pangai tower dump data analysis tawba matamda haiba mi sing ase numit aduda thodok thopam aduda laiki haiba khamangam ki hairi CBI na pikalakhiba supplementary charge sheet aduda case asiga mari lainana satharapa investigation gi matung ina senaribe AQ sing ase nongwai lapagi thodo ado pun sathake amadi makogi matakta lokhalamba IPC gi tongan tonba section singi matakta ahanba panel section hapsinba Arms Act 1959 gi section 25 1AV the Prevention of Damage to Public Property Act 1984 gi section 3 read with section 4 amasong UAVA 1967 gi section 16 18 amasong 20 pali hairi loina bina mapuroi ba hatlaba matung bathroom gi tiles makada phumjilam lei Uttar Pradesh ke Agrada Sainipu Surubinupi amana mapuroi ba hatlaga yumgi bathroom gi tiles makada phumjinduna thamlambagi damak nupi asi UP police na phare hairi thodo asi sahi asigi me kuntarukta Sikandra police station da Ruby Sharma Kaubinupi amana maki mapuroi ba Surendra Sharma Sainipu mari mafam khangdana mangkhre haina wakalakpadagi police na thi humbagi thabak sathabagi manung sanna Ruby bu wahang paung tawbada amasung maki thawong sing kupna yingsilubada phongdorokpa wapamga evidence ka sanaramdabadagi hena kupna thijilubada Ruby na mapuroi bu hatlaga yum manungda phumjile haiba khamangamlakhibane hairi police na phongdorakhibada Ruby na mapuroi ba Surendra bu sahi asigi me 19 da hatlaga numit 9 gi matungda mangkhre haidana police da wakalakhibane mana mapuroi gi haksang asibo bathroom da tawthoklaga phumjilaba matungda mathakta concrete hajenduna tiles thajilambani police na Ruby gi ATM withdrawal kopna yingsilubada singnarakpadagi statement record tawbada phongdokhibo wapamga sanadaba thengnarakibani hairi laikagi Mioi singna phongdorakibada Surendra ase matam khara thabak phangdabadagi ka hena yu thakpa Mioi ama oirake Ruby da yu thaknaba sel ni wida natana toina khana senabagi thawong sing uba phangki hairi thabak suba satkibana ha ama siramlei Mayomdagi thabak surugani haiduna satkiba laisang tem keli makongdagi sapam swami saikunmanga apokpa es khomai kaubana ha amage asiba haksang khekmaning thibi khong kenel manakta ngarang ayuk phangkhibagi mayokta JC semkhre JC gi convener sapam musana hai laikidraba swami nahan ayuk pung mapalom tarakpada mayomdagi thabak surugani haiduna thokhibani aduga singnaningai oiba mawongda siriga leramani Messi asigi matangda mari lena balenga ki authority na atuba matamda langla langjan putoktuna mara leiba sing serak pibiu senaba sing phariba phawpa mahaki haksang lauroi amasong kongjang sing sanction kigani hairi laikidrabagi loinabi rosi binana hai ayaki ipuroiba ase ngarang ayuk thabak suba sakibani aduga ngasi ayuk minungsi yaudana hatok piramba ase thamoi sona nuaite mahak yaudana leihoriba isaga matau karamna hingani hairadana atuba matamda senaba sing phadana serak pibiu haiki